मियोय अमा पुलिसना फाबगी वहौदा निंगथौखोंदा तिदिम लंबी थिंजिनख्रे अमसुंग सिक्योरिटी फोर्स ने चिंगी डिस्ट्रिक्ट सिंगदगी मसिंग यामलबा खुलाई फागतख्रे खुरुमजरी एसटीबी की पाव मियंग ताबीर बसिंगबु तराम नक्चरी पाव संदोना पिजरी ngarang numidang Bisnupur district police na ningthaukhongda ke miyoi ama fakhi haibagi wahauda Manipur gi khwaidagi maru oiba lambi singi manungda ama oiriba tidim lambi thingjinkhre ISTV news na phongba pawgi matung inna fariba miyoi adu anti drug campaign Bisnupur gi convener oibata natana ningthaukhong mangol nganbi college ta hangba relief camp committee gi mihut oina achoba thodang lauriba ningthaukhong municipal council ward number 14 dage thokchom roman koba miyoi amani ngarang Bisnupur district police ki CDO team amana fakhi haiba wahaudagi ngasi ayuk anganbadagi ningthaukhong bajarda lamdam adugi miyamna tidim lambi thingduna khongjang changsinkhre masing yamnaba nupi kayana thokna raktuna chatkhiba lambi thingba aduna maram oiraga achat awong singda chauna khudong chadaba kaya mayoknakhi chatkhiba lambi thingba asina moirang lomdagi imphal tamna lakpa gari sing imphal lomdagi moirang tamna haitharakpa gari sing thatuna thamki ayuk chaurakna pung mapan lom taba aduwaida Bisnupur police ki OC laktuna ban tawriba singa wari sanaduna ayuk ki pung mapan makhai taba matamda hiram asigi matangda wari sanana ba khanghalamki adubu lambi thingbadi makhatana adumak leptana chathaki lambi thingba aduda sarukya kiba RK Tombishana kobi meira paibi amana phongdora kibada fakiba roman achamba miyoi ni telephone gi khuthangda wari sanarui haibagi damag jamna hingjariba miyoi amabu maral pisilaga phabagi chatnabi yaningde roman bu condition amata yaudana thadotriba fawba ban asi makhatana chathakigani haiki Mara laiba sing adu phaba matamda koi parja amatana maira paibi amatana chongkhibel deiroi chongchu chongjaro oi aduga hariba mara laitaba mi singbu phara ga kaura wari sanabane adu tawbane na akiba piriba mayam se asi jo khudak tagi lepi haibu wafam se koi I mase ni haibagi damakta so kayara gan haigre hojik chu yaraktaba thogadi madu amu hena crime thona masag oi madusu lepiyo haijaningi masagi phamkana naba commando singna sathariba kaino se masagi upgrade phangna naba magi post ado high level yauna nabagi damakta mi pha mi pun tawraga phai haina naba PR gi room da chathariba thawong ase sungya yabagi ngamoi amu hana su tawbiganu haibu wafam se thamjari aduga lan gi matamna hariba kuki narco terrorist singna pangkap ta gablak pa matamda makoi gi order pide order phangde haidana singkhong yaurura phawbada commando sing hantharakiba aduga aikoi gi karichu nomai ka pa haidriba khunga pa isa isu singnadi iramdam parja kandaba yade haidana khangdana leigiba mayam am leigrabani lanphamdana mai leiraga chelaga ngasina Manipur nungsiba sadana masagi upgrade kana nabi damakta pangphada phaba se amona tawbiganu haibu wafam se hanna pawjen piri Haukiba numit kharanida Manipur Police, Assam Rifle, Indian Army, BSF amadi tongan ba security agency singa Chingi district singda operation chathabada yamlaba nongmai amadi bomb phagatpa ngamkhre Police tagi phangba pawgi matung ina Churchanpur, Chandel amadi Technopol gi mafam singda thi humbagi thabak chathabada yamlaba khusu khulai kaya phagatpa ngamkhe makoi singadugi manungda M16 rifle ama MA rifle ama Insas rifle ama GCMK2 rifle ama 303 rifle ani stand carbine ama single barrel kuntra tare double barrel ama pistol taramathoi lethot ahum pompi kunipan amade lethot bom manga yauri thaudok singadugi matangda police na case lokhatuna thijinba hokre haidi Imung manungi oiba wahodagi sahi yankairom surabi nupi ama thangna yanbadagi laikhidre haidi Imphal East District ki Porampal Police Station konba khurai thodam laikai hairiba thodok adu thokhibani haidi thodok adu da laikhidraba nupi adudi naurabam sila Elias Tenden kawi haidi masagi sahi yankairom sukre mapuroibana laikhidraba naurabam Ramesh Singh kawi haidi laikhidriba nupi adugi imung manungda makhoi mari leibinabani adubo mahaki oinadi mapuroiba amasung machasu laitabana mathanta naitom oina hingjabani haidi ngarang numidang pung 8 makhairom tabada imung manungi oiba wahodagi miyoi kharana nupi adu thangna yanbadagi mafam adumakta da laikhidabani haidi nupi adugi hakchangi mafam kayada thangna yanbagi dafam tai haidi numidang pung 9 rom tabada Porampal Police Station ki personnel laklaba matung forensic department ki staff laklaga yengsalaba matung asiba hakchang rims ki miral sangda thamkhre haidi thodok adu da chenaram gani chingnaba miyoi ani police na fakre haidi
Wangkai Kendra gi manung chana lairiba ward number 21 gi Nongmaibung Wangkai Angom Laikai amadi Yumlo Naba Ketrigao Kendra gi manung chana lairiba Kongpal Mutum Laikai gi mafam singda haukiba me thada tamthiraba ichau ama mayok nakraba matungda chatliba tha September 13 amadi 12 dagi taba horakpa akanba nongna hairiba mafam singda na haunana ising thumjinduna lairi ngasigi September 14 ase fawbada ising asi adumak Lady, Hariba Mafam Sing Asigi Yam Kraba Isingi volume Asi Kongpal Mutum Laikai Thangba Sarukta Lai Kha Thangba Sarukta Lairiba Kongba Turelda Fat Liba Outlet Asida Thada Kibani Hariba Ichel Asida Hojik Keystone Infra Private Limited na Paikhalakliba Sewage Pumping Station Gi Thabak na Maram Oiduna Outlet Asi Fumjin Kibadage Matik Chana Ising Chenba Ngamdaba Amadi Ising Asi Purakliba Main Drain Course Ayambada Lanai Myoy Singna Masa Masagi Apamba Maongda Uku Hapchinba Amadi Lam Khopchilakpana Maram Oiduna Matik Chana Ising Chatpa Ngamhandre Asigumba Awaba Asi Matungda Amuk Hana Mayok na Danaba Tungkoiba Solution Ama Atubada Pubi Biraknaba Mari Lainaba Authority ki Puning Chingsilakli. Huzik atema break amatang langminasi. Diploma in Hospitality Management asi guaranteed placement piba course amani. Hospitality sector asi 22 lakh crore gi market value ori. Aduga employment haibidi thabaki oina 48 million job ki opportunity laigani. JCRE gi hospitality da expert oraba trainer singdagi guidance lawbiyu tambiyu. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung makha tarakpa pauda Wangoi Assembly Constituency ki manung chanbada laiba Wangoi Khaidem amadi leifrakpam ani gi tainaba Venus Ibobi Poultry Farm mapada Infal Turel Torban ki nongchup Thamba Sarukta ngarang September gi tang 13 ki ayuki pung mari makhairom tarakpada fit yankai hena kaiduna lakpa adu AC asigi MLA Khuraisam Lokena kana hotnabadagi ngasi nongalamdai pung anirom tarakpada torban thingduna ising changhandaba ngamle haina self help club ki advisory Wairopam Devendro na phongdoraki Amaromda Wangoi da Thingel Kaikiba Adu Thingkibaga Loina na Mayai Lambigi Sarukta Kongoi Soroktagi Paubitek Faubagi Lambida Gari Chatpa Yaramdaba Adusu Chathok Sasin Yare Adubu Ngayo from Sindi Imai Mayeng Tadri Haidi Manipur Zoological Garden Iroi Semba Ising Thumba na Maram Oiraga Ju Yengba Lakpa Myoy Sing Haukiba Tang Tara Taretagi Thingduna Lakiba Adu Makhataba Order Ama Thoktriba Fauba Ju Yengba Lakpa Myoy Sing Changba Thingkigani Haina Manipur Zoological Garden ge Director L. Bira Mangol na Thadorakpa Cherol Amana Khanghalakli Aroibada maroiba pau amuka na pizari. Miyoy ama pulis na fabagi wahauda ningthaw khongda tidim lambi thingjinkre. Amasung security force na chingi district singdagi masing yamlaba khulai kaya fagatkre. Huzik fabagi oina STB na pizaba pau matang asida losinjare meeting tabir ba pumna mapu amuka na krumjari.